Amu kaki amu tinggalkan amu kaki tinggalkan ini tadi kini thama pera amu. Haukan. Jangan. Sekarang aku numidang pung nipan minit tara muta bada. Lampel sana kaithel da leiba people store hai ba tukal amada nongmai kapsel amadagi mioi ba sue haidana koi paper de irakpa electronic media da hairak patheng nei madugi dang akoi sengdok chabani tasengna ngarang thoiba thodok tu nongmai kapagi thodok adu people store hai ba tukal adu lampel sana kaithel da leite madu thamai banda leibani aduga lampel sana kaithel hai ba si uripok da leibani aduna haiba mafam ani si yam khenai aduna mamangdasu mafamduda thoba thodok khudimaki lapel sana kaithel ne heta haijen birapasida afaba thabakti natabani akhoi sana kaithel da izat chi yamna sokko iba aduduna akhoi tangai padana sengdoktaba yadadana sengdokjabani matungdadi kanagumana mafamduda thoba thodok se tasengna thangmaiban khomram chelungba haibanko thangmaiban khomram chelungmada leibani करीब सना कहीं फतब थोड़ो थोएं खलसीने अखोन थांगमैबन थोपने हायरदी थांगमैबन की प्रजा सिंह सोई साउनेबा अदुमाइना थांगमैबन थोप थोड़ो अमा फतब थोड़ो अमा सना कहीं थोपने हायने याम तोइना हायबसे मसे मतुंग तौबिनो असेंबा एड्रेस लेफम मिंग यामन सुमना प्रेस मीडिया दा हाइबियो अदुगा प्रेस की सिले लाउनसु पाउ लोबिबा मतमदा मफमदुगी lamdugi address maming matha yam section na lobiyo mathang da karigumba asigum thabaksi amona sathara abadi aikoi sana kaithen da leiba aikoi na legal gi mateng lawraga aikoi court ta chatkani maramdi hoi tangai phadana supermarket lamphel gi area gi maning thangda leibaduna magi lam gi maming leitabadagi sana kaithen adu su sana kaithen nati mayam su khambini khoi सिनेमा हॉल लेरिबा मफमदु सुपरमार्केट आइबनी मफमदु सना कैथेन नति सना कैथेन जि यम खेने सना कैथेन दि दगी मीटर सहम हेन सलग लेबनी अदो मफमदु दि होय मफमदु द कनागो मना हाइबदु दि खंगदना हाइतदना हाइबने न लौरसे थांगमै बन लेबा थांगमै बन की प्रजा मना मी मना मफमदु द मागी मयुम न थोप मतमदा सना कैथेन लेना हाइबिरिसे मसागी लोंग मतमदा बारतोन द सना कैथेन थाबि यावरबरा mana hurpa matamda sana kaithel ena thadi garabra madudadi thadi koida bato lakpada adna phattaba ma thodok thokpa matamda thangmai banda badnam sa darwanoi haidana sana kaithel gi maning panmase tawbinu sana kaithel di uripong ni thangmai ban nate aduga hariba people store lai badudi thangmai banni thangmai bangi kogi khomram selung malikai haibune adna mathangdadi mase amuka na thola badi akoi legal suit tawgane adna akoi laphel sana kaithel gi nupi kanglupna sengdokjari